Russian nuclear forces ki drill Toukhre. Russian strategic missile forces na makoygi Yars ICBM intercontinental ballistic missile sisinaduna drill kaya pangthokre haina defense ministry gi paw man haire exercise adu the military personnel listing amarom amasung equipment samagi mathakta sisinakhe lanmi singna field position singda missile system puthokpa kilometer chama phawba chatpa amasung unit sing saithokpagi thabak tawki haina ministry gi warol amada haike drill sing si training gi thak hengan hanaba amasung strategic missile forces ke formation amasung unit sing pau phawraga thabak tawba ngamnabagi damaktani haire ing 2007 gi May thada ihan hana changyeng tawkiba Yars missile system ase kilometer lising taraga mathoi dagi taragani thoi phawba sana kapa yai amasung masida kiloton chama dagi chahum phawbagi oiba tokhai ba target tamna paisinba ngamgadaba nuclear warhead taruk tagi tara phawba puba yai haina media gi report sing da haike Russia amasung Ukraine gi lana prithvi da chinjak watpagi crisis lakpa yai UN prithvi da chana ba polam yamna chawna puthokpa laibak oriba Russia amasung Ukraine gi marakta lan sokna basina prithvi da chinjak watpagi crisis lakpa yai haina United Nations ki Secretary General Antonio Guterres na phongdokhre Russia amasung Ukraine gi lana sina khamthengna awana amasung mafam kaya da mang takpa kaya purakle masigi lana si khudakta tokpa phai haina Guterres na Stockholm da Swedish Prime Minister Magdalena Andersson ga unaraba matung press conference amada phongdokhe Russia ga ungkhanariba Netherlands na khwaidagi chawba defense budget puthokre Russia na gas supply tawba tokraba amasung Ukraine ge lana maram oiduna tension wangliba Netherlands na Cold War matungda ngasi phawboda khwaidagi chawba henba defense budget puthokre Dutch Defense Minister Kasa Ologen na phongdokiba matungin na sahi sida defense ki lamda henba euro billion 5 US dollar billion 5.3 sisinagani amasung ing 2025 fawbugi yauna hanagi defense budget ta henba euro billion 14.8 su hapsilagani haire Netherlands na lawkhaliba khongthang asiga iroina na ing 2024 amasung 2025 ta defense ki lamda gross domestic product GPD asigi chada ani thadanaba military alliance NATO gi dabi adu phangalagani haina defense minister na House of Representatives ta thakiba memo amada phongdokhe fidep asiga iroina na Netherlands na maikai kaya da sel thadaduna tungi akanba force ama semgatpa ngamlagani haina minister na haike memorandum adugi matungin na Dutch military na military operation gi sem saba lanmi chaithokpa amasung lan soknaba ngambagi power henganhanaba su pandam thamli haire Kangfal samudra amasung atiyada lan soknaba ngambagi panggal henganhanganai masigi damag Howitzer amasung frigate amadi submarine singgi asangba range ki missile puthokpagi chang henganhangani haire rather na faba ngamdaba stealth F-35 jet masingsu hauzik 46 lairiba sidagi 52 yaholagani amasung MQ-9 Reaper drone singsu saruk ani henganhalagani haire northeast da monsoon lakpa hore Assam amasung Meghalaya da akanba nong taraba yai laibak asigi northeast ki saruk singda Bay of Bengal lomdagi humlakpa nong puba nungsid sangsilakpa hore lakadoriba numit nini asigi manungda Assam amasung Meghalaya da akanba nong taraba yai haina Indian Meteorological Department ki maikay dagi phongdokle Southwest monsoon asi Bay of Bengal gi awang amasung nongsuk thangba saruk kharada yamna yangna humjilakle Northeast ki ayamba saruk sing yauna Bay of Bengal gi East Central amasung Mizoram Manipur amasung Nagaland na chingba mafam singda lakadoriba numit nini asida akanba nong taraba yai aroy bada tabi riba pumnamak po thagatjari